ngasi pibarel do thabak magi tawgadabasing lushilaba matung ngak som magi kadu da pothanambani magi employees sing do maga unaba darkar lebu sing do mathang unaramlaga thokibada sungairi som ngahak wakhalama khalaga pothanambadagi mahak magi camera sing do check amutang tawduna sumyenglakpani present gi do hafik check tawramlaga ayuktagi amuk yenglei तसेंगमदी हियानुगी मसक उदबसिदा मा हियानुगी ngakpagisu camera du check tawrpani mamangda asok apangi thawdok thokibadugi pibarel se ayamba mamit mamai singna lerabani sum yenglakpada ngasai hiyanugi gari thawjalakpadu rakli gari thawjalakpaga gari do park tawraga changlakpadu surei hiyanubu sum jum tawraga hanjin rewind tawraga sum yengdana मागी मपुनिंग दो फाता जरपनी पिबारेल दो नोफेसो सम तौजे येंगबदा ngasi gi do toklaga nan thangja numit ki do muging hiainu na gari dagi kumtharakpada nanthuge tawbudu raga mahak matom tasu momon noglei pibarel so business si macha warabasu khara sum tawba hawraklabanina mamit manasi khara makhaidi adum singlabani गाड़ी अबू बमना याइनुगी गाड़ी थौजलकपदा गेट मयादा खामलक तौबदो ngасai ngasidi video yengbadasu ukigum tawi thangja numit kisidasu yaurumni pibarel do karino chumijal haidana ngasi video do amuk khana check tawrakli chumi gari amu bama ngasi sujatki aduregi mahak tanja chabu oridra natragana karino haiduna irai numit ki do mugengi madudadi udri adubu pibarel na video do sumyeng tharappada yainu na hotel room da jangkraba matung ngasai gari amubado lambi da thawkibado pibarel na video do da loina uri numit khrani si yainu gi matung da huziki gari amubasi adum ubadawna toksilakpadu da pibarel do yainu si hanagi kesu leibani da mabuning da jingnaganu haiba yaraktre video sing do hanjin jingthok singsin tawduna mahaging lei तंजादुदा माबु कौरपदो तारी सर अमुक्ता चंगजरके चंगलो चंगलक्लिबदो हियाइनुनी पिबारेल वीडियो दो पुस समख्रगा हाइरि हियाइनो कई लेरे हियाइनुना जंगसलक्तुना लैपटॉप तो पीरगा हाइरि सर रेवेन्यू एंड कॉस्ट मैनेजिंग दो सिदा लेजरी चेक अमुक्तंग तौबिरो यारे हाइरिगदि फाइल से सर दा थाजिनजरक्लगे पिबारेल ना हाइफेट येंगलै याइनु सु फमदुना ngairi yenglaba matungda pibarel na yarni thazalo yainu na famna kudak tu dadum file do thazalakle pibarel hauduri yumda kaida problem ga thopaleba natragana oxide ki urgaso thokti esa kai lerege kishlai tida kishum tawdi sumhanglin nango pabung ne thilamba do kaidawragi hozing thanda lagli sibo adugidi se babana thindok thinjin tawbuse matam sumangi thause hena tingi aduna aini itomda dum chachage haiduna tawbunida baba de hojiksu thinge dum haibani aini yadabani thilaludana nangna tumda chapuse ai laita phongkhangdi wado employee amaga boss amaga gi maraki wari de widri yainu do pibaralna adumaina khangai hezalapuda ingak tingakri nan makhaidi adugumba singdo hairudrabani ngasi haraposida ingangakladuni yenglei pibarel de mangonde yenglamde karino larik amada yenglaga lerami maithongdasu karimata taramde yam ichamchamna dum lerami yainu do kumbom khangraduna khumlaktre pibarel na makhatari aina nangi nakta nangna leba matam oiragadi fai natradi kamai dogani nangna karigumba khudong thiba haibase ai lefam chapum sukhang khangde aina mamangda nangonda aigi thamoigi wafam phongdokibado nang kauramlani haina khanba no ai nang kaudi hain kaunabagi machak silai amungang kiwa jaga ngangandabagi ai tumina leshinbagi wan adubu nungsi haibadumadi hujikso lengdana dum lei yainu do handakti phamlambadagi hawalaga hai sir adugma wari do amukhana hawdokpirakan sir ki laman ai ton sanjai ai khangi adubo adugumba singdo ifamda hairaga sir bo ina hangoinabadi singbigan hoi hairu
ꯍꯧꯗꯣꯛꯂꯔꯣꯏ ꯍꯥꯏꯅ ꯑꯩ ꯌꯥꯝꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅꯕꯨ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃꯗ ꯉꯥꯡꯗꯦ ꯇꯧꯕꯗꯕꯨ ꯅꯤꯡꯁꯤꯡꯍꯟꯗꯕꯗꯤ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩ ꯄꯉꯥꯡ ꯉꯥꯡꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯄꯉꯥꯏ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨꯃꯗꯤ ꯅꯍꯥꯛ ꯈꯪꯉꯣ ꯍꯥꯏꯗꯨꯅꯅꯤ ꯑꯩꯅ ꯍꯧꯗꯣꯔꯛꯂꯤꯕꯁꯦ ꯁꯔ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯁꯔꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯊꯕꯛꯁꯦ ꯇꯣꯛꯅꯤꯡꯂꯛꯀꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯕꯤꯕꯥꯔꯦꯜꯗꯣ ꯋꯥ ꯉꯥꯡꯗꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯅꯪ ꯊꯕꯛ ꯇꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅꯤ ꯆꯍꯤ 2ꯒꯤ ꯀꯟꯇ꯭ꯔꯦꯛꯅꯤ ꯏꯅꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕꯣ ꯌꯥꯏꯅꯨꯗꯣ ꯃꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯃꯅꯥ ꯆꯦꯞ ꯌꯨꯡꯈ꯭ꯔꯦ ꯕꯤꯕꯥꯔꯦꯜ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯕꯅꯤ ꯉꯁꯤ ꯃꯍꯥꯛ ꯀꯔꯤꯅꯣꯃ ꯇꯧꯔꯛꯄꯗꯨꯗ ꯌꯥꯏꯅꯨꯗ ꯇꯞꯅ ꯍꯥꯏꯔꯤ ꯁꯔꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯈ꯭ꯔꯒꯦ ꯕꯤꯕꯥꯔꯦꯜꯗꯣ ꯉꯁꯤꯗꯤ ꯁꯨꯡꯅꯣꯛꯁꯨ ꯅꯣꯛꯇꯦ ꯃꯍꯥꯛ ꯁꯠ ꯈꯨꯝꯂꯩ I can afford to lose you ꯅꯉꯣꯟꯗ ꯁꯣꯛꯄꯗ ꯑꯩ ꯁꯤꯒꯦ ꯇꯧꯏ ꯌꯥꯏꯅꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯦ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯅꯤ ꯈꯟꯕꯗ ꯑꯩ ꯀꯤꯕ ꯐꯥꯎꯏ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦ ꯅꯠꯇ꯭ꯔꯒ ꯇꯧꯒꯗꯧꯔꯦ ꯈꯟꯕꯗ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯂꯩꯐꯝ ꯈꯪꯗꯦ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯅ ꯏꯁꯥ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯉꯣꯟꯗ ꯑꯔꯣꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯉꯥꯡꯂꯛꯂꯤꯕ ꯃꯌꯥꯝꯁꯦ ꯍꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯊꯦꯡꯅ ꯂꯥꯛꯑꯝꯕꯗꯤ ꯌꯥꯏ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯊꯦꯡꯅ ꯊꯦꯡꯅꯍꯜꯂꯝꯕꯒꯤꯗꯤ ꯄꯦꯟꯗꯕ ꯂꯩ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯅꯪꯕꯨ ꯊꯦꯡꯅ ꯑꯩꯉꯣꯟꯗ ꯊꯦꯡꯅꯍꯜꯂꯝꯃꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯅꯥꯝꯇꯗꯒꯤ ꯇꯥꯔꯣꯏ ꯍꯦꯜꯂꯤ ꯍꯦꯟꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯇꯥꯕꯗꯤ ꯇꯥꯔꯣꯏ ꯁꯤꯃꯁꯨ ꯅꯍꯥꯛ ꯈꯪꯖꯤꯜꯂꯨ ꯉꯁꯤ ꯕꯤꯕꯥꯔꯦꯜꯒꯤ ꯃꯇꯧꯁꯤ ꯌꯥꯏꯅꯨ ꯉꯥꯎꯈ꯭ꯔꯦ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯕꯤꯕꯥꯔꯦꯜꯁꯨ ꯃꯥꯅ ꯊꯣꯛꯈꯤꯕꯗꯣ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯛꯑꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯌꯥꯏꯅꯨꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯂꯥꯛꯂꯒ ꯇꯨꯃꯤꯟꯅ ꯃꯊꯟꯇ ꯐꯝꯂꯩ ꯃꯈꯣꯏ ꯁꯔꯁꯤ ꯂꯦꯝꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯣꯏꯗ ꯄꯥꯗꯕ ꯌꯥꯝ ꯇꯧꯕ ꯃꯤꯗꯥꯁꯨ ꯑꯣꯏꯗꯦ ꯃꯗꯨꯁꯨ ꯃꯍꯥꯛ ꯈꯪꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯉꯁꯤ ꯑꯃꯨꯛ ꯅꯍꯧꯅꯅ ꯇꯧꯔꯛꯂꯤꯕꯁꯦ ꯈꯟꯕꯗ ꯃꯍꯥꯛ ꯀꯣꯛ ꯉꯥꯎꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯛꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯗꯕ ꯉꯥꯡꯍꯟꯅꯤꯡꯗꯕ ꯃꯌꯥꯝꯁꯤ ꯇꯧꯔꯛꯂꯤꯕꯁꯦ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯌꯥꯏꯅꯨꯗꯣ ꯎꯪꯂꯛꯂꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯎꯪꯂꯝꯕꯗꯒꯤ ꯂꯟꯆ ꯕ꯭ꯔꯦꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯧꯅꯔꯛꯄꯗꯣ ꯃꯥꯁꯨ ꯀꯧꯔꯛꯂꯤ ꯌꯥꯏꯅꯨꯗꯣ ꯆꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯌꯥꯎꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃꯩꯔꯦꯜꯗꯣ ꯉꯁꯤꯁꯤ ꯌꯥꯝ ꯀꯣꯛ ꯉꯥꯎꯕ ꯀꯦꯁ ꯑꯃ ꯊꯦꯡꯅꯕꯅꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯀꯦꯁ ꯑꯃꯅꯤ ꯃꯆꯥꯅꯨꯄꯤꯗ ꯂꯝ ꯄꯇꯥ ꯄꯥꯟꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤꯒꯅ ꯃꯅꯦꯝ ꯃꯀꯨꯗꯣ ꯊꯥꯡꯅ ꯌꯥꯜꯂꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯀꯦꯁꯅꯤ ꯃꯤꯁꯤꯡꯗꯨ ꯂꯧꯈꯠꯂꯛꯂꯤ ꯇꯧꯕ ꯌꯥꯕ ꯑꯣꯏꯕ ꯌꯥꯕꯁꯤꯡ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯛ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯗꯨꯗ ꯊꯧꯅꯥꯅ ꯃꯩꯔꯦꯜꯗ ꯍꯥꯏꯔꯤ ꯁꯔ ꯆꯥꯗꯣ ꯆꯤꯅꯤ ꯍꯥꯞꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯄꯥꯏꯕꯤꯔꯣ ꯑꯁ ꯉꯁꯤꯒꯤ ꯀꯦꯁꯁꯤꯕꯨ ꯏꯃꯥꯏꯕꯦꯝꯃ ꯀꯅꯥꯅ ꯆꯨꯝꯂꯤꯕ ꯀꯅꯥꯅ ꯂꯥꯜꯂꯤꯕ ꯃꯌꯥꯝ ꯃꯥꯡꯗꯕꯨꯗꯤ ꯈꯨꯠ ꯊꯥꯔꯨꯕꯅꯤꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯂꯥꯜꯂꯤꯀꯣ ꯑꯗꯣ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯔꯒ ꯁꯔ ꯑꯩꯗꯤ ꯌꯥꯟꯁꯅꯨ ꯍꯥꯏꯁꯤꯗ ꯂꯩꯗ ꯃꯩꯔꯦꯜꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯊꯧꯅꯥꯅ ꯃꯈꯥ ꯇꯥꯔꯤ ꯅꯠꯇꯦ ꯃꯆꯥꯅꯨꯄꯤꯗꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯌꯥꯅꯨꯄꯥꯗꯣ ꯊꯕꯛ ꯃꯔꯥ ꯑꯃꯠꯇ ꯁꯨꯗꯦ ꯑꯗꯨꯒ ꯃꯌꯨꯝꯗꯨꯗ ꯀꯧꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯆꯥꯅꯨꯄꯥꯒ ꯃꯧꯒꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏꯅ ꯁꯪꯒꯣꯏꯗꯨꯗ ꯂꯩꯍꯜꯂꯤ ꯃꯆꯥꯅꯨꯄꯥꯅ ꯄꯣꯛꯄ ꯃꯁꯨꯁꯤꯡꯗꯨꯅ ꯄꯨꯔꯥ ꯚꯤꯈꯥꯔꯤꯗꯧꯅꯅꯤ ꯂꯩꯍꯧꯔꯤꯕꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯥꯁꯤꯡꯗꯨꯅ ꯄꯨꯔꯥ ꯀꯣꯅꯨꯡꯗ ꯂꯩꯕꯗꯧꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯂꯝꯗꯣ 80% ꯄꯤꯔꯒ ꯃꯆꯥꯅꯨꯄꯥꯗꯨꯗ 20% ꯄꯤꯅꯤ ꯍꯥꯏꯗꯅ ꯌꯥꯅꯔꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯌꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤꯗꯨꯅ ꯃꯧꯗꯨꯗ ꯌꯥꯅꯤꯅ ꯑꯍꯜꯁꯤꯡꯗꯨꯅ ꯁꯨꯝ ꯎꯁꯤꯠꯇ꯭ꯔꯕꯅꯤꯅ ꯆꯥꯟꯁ ꯂꯧꯔꯛꯇꯅ ꯅꯤꯁꯥ ꯆꯥꯁꯜꯂꯨꯔꯒ ꯃꯧꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯨꯔꯤ ꯑꯗꯨꯗꯒꯤ ꯃꯧꯗꯨꯅ ꯂꯥꯎ ꯈꯣꯡꯂꯛꯄꯗꯒꯤ ꯂꯩꯀꯥꯏ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯂꯥꯟ ꯇꯥꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯃꯧꯗꯨꯒ ꯈꯟꯅꯔꯛꯄꯅꯤ ꯑꯗꯨꯒ ꯃꯅꯦꯝ ꯃꯀꯨꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯂꯝꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯗ ꯂꯣꯏ ꯅꯃꯥ ꯍꯦꯛꯇ ꯄꯥꯟꯊꯣꯛꯄꯅꯤ ꯍꯥꯏꯔꯤ ꯑꯁ ꯅꯠꯇꯦ ꯕꯦꯔꯥꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯗꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯌꯨ ꯊꯛꯆꯤꯜꯂꯨꯔꯒ ꯊꯥꯡꯅ ꯌꯥꯟꯕꯅꯤ ꯍꯥꯏꯔꯤ ꯊꯥꯡ ꯌꯥꯟꯕ ꯀꯦꯁ ꯃꯌꯥꯝꯁꯦ ꯀꯣꯛꯀ ꯉꯥꯎꯔꯦꯗ
ꯃꯩꯔꯦꯜꯅ ꯆꯥꯗꯣ ꯊꯛꯄ ꯂꯣꯏꯁꯤꯜꯂꯒ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯤꯗꯃꯛ ꯂꯨ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯕ ꯅꯠꯇꯦ ꯊꯥꯡꯗꯣ ꯌꯥꯟꯕꯒꯤ ꯃꯍꯨꯠꯇ ꯁꯣꯝꯗ ꯍꯥꯟꯅ ꯂꯥꯛꯑꯃꯗꯤ ꯐꯗꯧꯕ ꯊꯥꯡꯅ ꯌꯥꯟꯕꯗꯤ ꯌꯥꯗꯦ ꯑꯗꯨꯝ ꯂꯥꯟꯕ ꯇꯥꯕꯅꯤ ꯑꯗꯨꯅꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯗꯒꯤ ꯃꯍꯤꯔꯦꯜꯅ ꯂꯥꯎꯔꯛꯏ ꯈꯨꯠ ꯁꯥꯡꯂꯨꯔꯤꯕ ꯅꯨꯄꯥꯗꯣ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯃꯈꯨꯠ ꯂꯣꯏꯅ ꯆꯦꯟꯅ ꯄꯨꯜꯂꯒ ꯊꯝꯃꯨ ꯀꯥꯡ ꯆꯤꯛꯄꯗꯣ ꯍꯣꯠꯄ ꯉꯝꯍꯟꯒꯅꯨ ꯃꯗꯨ ꯉꯝꯗ꯭ꯔꯒ ꯈꯪꯒꯗꯕꯅꯤ ꯃꯩꯔꯦꯜ ꯊꯣꯛꯈꯤꯕꯒ ꯊꯧꯅꯥꯅ ꯁꯣꯜꯂꯤ ꯏꯁ ꯑꯩꯈꯣꯏ ꯁꯔꯒꯤ ꯄꯅꯤꯁꯃꯦꯟꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯌꯦ ꯑꯁꯨꯃꯥꯏ ꯇꯧꯗꯧ ꯁꯔꯨꯛ ꯆꯩ ꯑꯣꯏꯅ ꯆꯥꯖꯒꯦ ꯑꯩꯗꯤ ꯃꯩꯔꯦꯜꯗ ꯊꯣꯛꯂꯛꯂꯤ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯕꯅꯤ ꯉꯁꯤ ꯃꯍꯥꯛ ꯈꯔꯁꯨ ꯉꯜꯂꯞꯅ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯂꯤ ꯃꯥꯒꯤ ꯌꯨꯅꯤꯐꯣꯔꯝ ꯀꯩꯀꯥꯗꯣ ꯍꯣꯡꯗꯣꯛꯂꯒ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯃꯍꯥꯛ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯔꯛꯂꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯍꯤꯌꯥꯏꯅꯨꯗ ꯀꯣꯜ ꯇꯧꯔꯛꯂꯤ ꯍꯤꯌꯥꯏꯅꯨꯁꯨ ꯄꯥꯏꯈꯠꯂꯤ ꯗꯗꯥ ꯅꯪ ꯍꯜꯂꯛꯑꯕꯣ ꯌꯨꯝ ꯌꯧꯕꯗ ꯉꯥꯏꯔꯤ ꯕꯕꯥꯅ ꯑꯩꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤ ꯑꯩ ꯂꯥꯛꯇꯗꯥꯔꯤ ꯏꯗꯤ ꯏꯀꯥꯏ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯕ꯭ꯔꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯦꯅ ꯑꯗꯣ ꯍꯥꯟꯅ ꯆꯥꯗꯗꯧꯅ ꯀꯔꯤꯒꯤ ꯀꯥꯏꯔꯤꯕ ꯏꯀꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣꯅꯤ ꯍꯥꯟꯅ ꯅꯃꯅꯤ ꯍꯧꯖꯤꯛ ꯅꯃꯅꯤ ꯇꯥꯅꯤꯡꯗꯦ ꯈꯪꯉꯝꯃꯣꯏ ꯀꯩꯁꯨ ꯇꯧꯕꯗꯤ ꯉꯁꯤꯗꯣ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯐꯥꯝꯗꯒꯤ ꯉꯥ ꯐꯥꯒꯠꯂꯦꯅ ꯕꯕꯥꯕꯨ ꯀꯧꯔꯛꯄꯅꯤ ꯕꯕꯥꯅ ꯉꯥꯗꯣ ꯀꯦꯖꯤ ꯀꯌꯥꯅꯣ ꯇꯥꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯗꯨꯅ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯞꯄꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯦꯄꯤꯈꯣꯏꯒꯤꯁꯨ ꯏꯅꯝꯃꯒꯤ ꯃꯄꯥꯝꯗꯣ ꯁꯥ ꯀꯥꯏꯌꯦꯅ ꯃꯈꯣꯏꯒꯤ ꯄꯤꯔꯛꯄꯗ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯨꯛꯁꯨ ꯊꯤꯜꯂꯛꯑꯝꯃꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯕꯕꯥꯅ ꯀꯧꯔꯛꯄ ꯑꯣꯏꯔꯤꯅꯤ ꯗꯗꯥꯁꯨ ꯄꯤꯖꯅꯤꯡꯗꯅ ꯅꯪꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯝꯇ ꯇꯝꯗꯕꯅꯤꯅꯦ ꯄꯤꯖꯅꯤꯡꯗꯕꯅꯤꯅ ꯇꯥꯅꯤꯡꯗꯦꯍꯦ ꯌꯧꯁꯜꯂꯛꯄꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯗ꯭ꯔꯦꯁꯀꯁꯦ ꯆꯦꯟꯖ ꯑꯝꯇ ꯇꯧꯈꯤꯒꯦꯕ ꯍꯣꯏ ꯗꯗꯥ ꯌꯧꯁꯜꯂꯒꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯇꯪꯗꯤ ꯍꯥꯏꯌꯨꯗꯅ ꯗꯗꯥ ꯂꯩꯔꯛꯀꯦ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯐꯔꯦꯁꯦ ꯊꯝꯃꯣ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯅꯪꯉꯣꯟꯗ ꯍꯪꯗꯣꯛꯆꯔꯣ ꯃꯩꯔꯦꯜꯗ ꯊꯝꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯛꯄꯗꯨꯗ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯌꯨꯝꯁꯤꯕꯣ ꯍꯤꯌꯥꯏꯅꯨꯗꯤ ꯇꯥꯔꯁꯨ ꯈꯨꯝꯗ꯭ꯔꯦ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯗꯨ ꯇꯥꯏ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯤ इबेमा हियाइनु होगी युम ओइबिरब्रा माने अई मपानी कना ओइबिरबनो हियाइनुदो मा हंकिबदुदा प्रपप लुशिलगा थोलकनबा तौरी मपानी ओरकपदा लता सनागा बुसन गोरमनी अचापोट कसो मयाम अमा लेरी बुसन्ना हियाइनु उरबदा नोफे तौरगा खुमले इबेमा हियाइनुगी ममानबीगी मपानी महाकसिना ममानी इसासे उनदा कुइरेना लंबी से थोपदुदा चंगलाबा अखोइसे अंड्रोदा चलुबनी इसे अदुदि लिंगसनबिरो यानी खुंगकदो लथोपिरनो इंगबुसिदा अदुम काखतपिरो हियाइनुदि ngakre पासु पाखलुरबनी अदबो ममानबीगी ममा मपानी हाइरकपदुदा हियाइनुदो सोर खरदि होंदोरी हियाइनुना मखोइदा फजना हाइखिबनी मागी ममा मपादी करिमता खंगदे हाइदना अदुगिन बुसन हाइरकलिबदो चावबना इबेमसु थोगलगे अदुदि अई ममादा चा थंगना वंगता हाइरुकिगे इबेमगा ngak फमिरमो अहोय यानी चावबो चंखरे बुसंगा लता सनागदो हियाइनुदा यामुनि येंगली बुसनसु मपीरा चिली लता सनादि थिंगबा ngamdraduna हियाइनुगी मनाक्ता प्रपप चिनसिलगा कोनसिलै मचिनदसु हाइरि इबेमा इमागी थुबी हियाइनुदो मदु कौरपदुदा खितंगदि करिनो मखली अदुबु लिक्लाइदो मागा मसक चप मानबनिना ममादो थमोय फाथबा ngamdabani हाइना खली लता सनादो सेकेंड खर कोलगा कपलमलगा तमना थोलक्तुना मपुरबगी मनाक्ता लेपलरे बुसन अचापो सिंगो थमलगा हाइरि इबेमा इसाउ निंगमनबना खागबा ngamlaktraदुना चंगलाबनी नंगबु वारौब्रो वारौदेदा पाबो करिगी वारौदोइनो इमा बाबागी ममांगदा तंगबा पियु अतैदि किसु काइदे अंड्रोदा करिगी चटपिरुबनो अंड्रोदा अखोइगी फार्म अमखक लई
मधु येंगलुबनी अदुदा इचागी युमसी स्वाइदगिनी हाइबदुदा थीरगा दुम चंगलकपनी इचाउ बसी थमुसी याम पेल अनायेक अदुदा अमदा यावदेको यावदे बाबू नंगसु युमदा मुक्तंग दिलाउदना नमादा चाक थोंगलगा अमुक्तंग इंसांग अहावबा म चामिनसी होय बाबू लाके ऐ नोंग सोयदना लाके करी नुमित्ता लाके हाइरिनो अदुदी ऐ हाइबा ngamdri अदुबु अथुबदा ऐ लांगनबा तौसगी लता सनादी वा ngang-khidri कपलगा अदुम हियाइनुदा येंगदुना लेख्रे फी मा इला इबदुसो मनम पीदे थोपदा पुंजोरे जोलबनी मकुन मसागदो थक निकले फमलिबदो मसादु निकलबनी हियाइनुना मदु उरगा लता सनागी मनाका जंगसलक्तुना लता सनागी मकुतो पासिनबिरे इमा कैदौरगी थुइना खंजिनबिरुनुसे लता सनादो हियाइनुना अदुमना थेमलकपदुदा हियाइनुगी मकुतो चेना पाइसिनदुना मोमो नोक्लगा दुम लेख्रे तंजादुदा चाउबगा मागी लोइनबिगसु थोक्लै लता सनाना मचानुपीगी मकुत चेना पाइसिनदुना लेरमबदु उबदा करिनोने हाइना खरा खजिक्ति करिनोमा फावी हियाइनुसु ममागा मपागा थोक्लकपदुदा मकुतो सतोके तौबनी अदुबु लता सनाना कन्ना पाइखिबने याद्रे हियाइनुना हाइरि इमानबिदो लाइबक थिबा थौदोक अमदेगी लेखिद्रे अदुगी इमागा पाबुंगसे याम नुंगाइद्रबनी ममा बाबा मचानुपीना सेंगदोरक्लबदुददी ममागा मपागदो वखल चमथोरक्लदुना हाइरि ओ नुंगाइतेने चाउबना इताउ याम नुंगाइजदे ताबदा अदुबु पुंसिनिको अखोय खरसु अवाबसी मायोंगनदुना खांगबा ताबनी निंगन्नदुना हिंगबा ताबनी मानी सैनादी फंगबदना खंगिदाउ मानी अदुसु चुमदबदी नति हाइजबगी वानी बिमोलादी मचानुपीदो अतोपा मी अमना चेना पाइदना फंखिबदुदा खितंगदी मबुंगनिंगदा नुंगाइजदे अदुबु महाक हाइरि चा थकिसिको बुसन हाइरि चादी ngasiगidi थक्चररोगे खितंगसु थेंख्रे युमदसु मी लेतबनिना थेंगना हंजनिंगदे अखोय थोखिनबा तौरगे लता सनादा हुजिकसु मकुत थादोक्ट्री बुसन हाइरि ममा चन्नबा तौसी थेंगलेने लता सनादो तरंग अमदा लैरमबदगी खंगप्रे खंगबदौना तौई हा होय हियाइनुगी मकुतो समना अदुम हौगलकपदा बुसन अमुक हाइरि इसे अंगांगी मकुतो थादोक्लोने नंगबो चन्नबा तौसीसे लता सनादो थादोंनिंगदा हियाइनुगी मकुतो थादोरक्ले चाउबगा बिमोलागदी वादो ngang-phong खंगद्रदुना तुमिना दुम चुपचाप लेहौरबनी बुसनगा लता सनागसु तुमिना दुमक थोख्रे